ꯂꯩꯔꯨꯒꯦ ꯃꯌꯥꯝ ꯕꯖꯥꯔꯗ ꯊꯣꯛꯎꯒꯦ ꯇꯣ ꯕꯖꯥꯔ ꯊꯣꯛꯎꯒꯦ ꯍꯥꯏꯕ ꯃꯃꯥꯒ ꯑꯩꯒ ꯍꯣꯏ ꯄꯩꯁꯥ ꯄꯥꯏꯕꯅ ꯂꯣꯏꯔꯦ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯂꯩꯔꯨꯒꯦ ꯌꯧꯔꯒ ꯆꯤꯡꯈꯠꯂꯛꯀꯦ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯌꯥꯝ ꯑꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯒꯤ ꯅꯨꯡ ꯌꯦꯡꯕ ꯂꯥꯛꯄꯅꯦ ꯈꯨꯗꯣꯞꯇ ꯁꯤꯅꯕꯒꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤ ꯒꯨꯋꯥꯍꯥꯇꯤ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯂꯩꯕ ꯔꯠꯅ ꯀꯨꯕꯦꯔ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯅꯨꯡ ꯂꯩꯕꯅꯦꯕ ꯃꯈꯜ ꯃꯈꯜ ꯌꯣꯟꯕꯅꯦꯕ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯁꯤꯗ ꯌꯥꯗꯕ ꯑꯗꯨꯒꯤ ꯅꯨꯡ ꯌꯦꯡꯕ ꯂꯥꯛꯏꯕ ꯅꯨꯡ ꯈꯨꯗꯣꯞꯀꯤ ꯗꯁꯥ ꯐꯠꯇꯦ ꯑꯗꯨꯅ ꯅꯨꯡ ꯑꯃ ꯁꯤꯎ ꯍꯥꯏ ꯃꯃꯤꯡ ꯀꯩꯅꯣ ꯅꯨꯡ ꯃꯃꯤꯡꯒ ꯔꯣꯛꯇꯣꯄ꯭ꯔꯣꯕꯥꯏꯜ ꯅꯨꯡ ꯁꯤꯎ ꯍꯥꯏ ꯗꯁꯥ ꯀꯣꯛꯅꯕ ꯑꯩꯒꯤ ꯑꯗꯨꯒꯤ ꯌꯦꯡꯕ ꯂꯥꯛꯏꯕ ꯑꯁꯤꯁꯨ ꯗꯁꯥ ꯀꯣꯛꯅꯕ ꯍꯥꯏꯅ ꯁꯤꯈꯤꯕꯅꯤ ꯑꯁꯤꯅ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯦ ꯐꯖꯗ꯭ꯔꯥ ꯔꯠꯅ ꯀꯨꯕꯦꯔ ꯄꯜꯇꯟ ꯕꯖꯥꯔ ꯃꯅꯤꯄꯨꯔꯤ ꯕꯁꯇꯤꯗ ꯂꯩꯕꯗꯨꯅꯤ ꯈꯨꯃꯟ ꯆꯥꯏꯅꯣꯏꯁꯤ ꯌꯥꯗ꯭ꯔꯦꯗ ꯖꯤꯝ ꯆꯠꯇ ꯌꯥꯔꯔꯣꯏ ꯀꯣꯃꯥ ꯑꯩ ꯖꯤꯝ ꯆꯠꯇ ꯌꯥꯔꯔꯣꯏ ꯅꯣꯏꯃꯜꯂꯦ ꯃꯁꯥꯁꯦ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯅꯨꯡꯗ 5 kg ꯀꯣꯝꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯅꯨꯕꯁꯤꯅ নাই নেকি পুৰা ৰক্তপ্ৰবালটো ꯁꯤꯗ ꯅꯨꯡ ꯃꯌꯥꯝ ꯂꯩꯔꯦ ৰেডিমেড পায় নেকি ইয়াতে আঙুঠি নাই ইয়াতে বনাই নেকি বনায় আগতে অর্ডার দিব লাগবে কানফুলিও নাই নেকি দাদা না এটা গোটাও আরে মই আগৰ চাম নাই ইয়াত মই আছামিজকি nung sana ngare sana gi dik na som ya sana makulegi tu मैं ट्रेन खावजे नाही खावजे 12,000 na ko bede thokle yam thang me akoi ina kholamdre lairaromne ko yung sing nung ni yam tangame aduna leiraktre akoi leiraktre akoi mai cha dum hanla lai hojik bhitu da chali bhitu da yon yenguge sila yun ay dito manong naso second hand fee yole second hand natin na namsan ba fee ni aya fazay na madu se नाम तो लगा पिक कर रहा fee oy हां fee oy fazay ye sundar hai मैं मान बड़ा जेनी madu mayang mali fazate ꯚꯤꯇꯨꯗꯩ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯃꯃꯥꯒ ꯑꯩꯒꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯔꯒ ꯑꯗꯨꯗꯒꯤ ꯚꯤꯇꯨꯒꯤ ꯃꯄꯥꯟꯗꯀꯣ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ ꯌꯥꯝ sama saya duna terus hati tanya kemana strawberry juice ꯄꯜꯇꯟ ꯕꯖꯥꯔꯗꯒꯤ ꯍꯧꯖꯤꯛ ꯂꯥꯆꯤꯅꯒꯔꯗ ꯑꯣꯏꯅ ꯂꯥꯛꯑꯦ
ꯏꯊꯣꯝꯇ ꯂꯥꯛꯑꯦ ꯍꯟꯗꯛ ꯃꯃꯥꯁꯨ ꯂꯩꯍꯧꯔꯦ ꯊꯕꯛ ꯑꯃꯒꯤ ꯁꯣꯝꯗ ꯑꯗꯨꯒ ꯑꯩꯅ ꯂꯛꯁꯃꯤꯅꯒꯔꯒꯤ ꯀꯜꯌꯥꯟ ꯖ꯭ꯋꯦꯂꯔꯤꯗ ꯀꯩꯅꯣ ꯄꯣꯠ ꯆꯩ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯃꯃꯜꯁꯨ ꯈꯪꯗꯣꯛꯀꯦ ꯍꯥꯏꯅ ꯂꯩꯗꯣꯏꯗꯤ ꯅꯠꯇꯦꯕꯀꯣ ꯖꯁ ꯃꯃꯜ ꯈꯪꯗꯣꯛꯇꯣꯏꯕꯀꯣ ꯑꯗꯩꯗꯤ ꯄꯣꯠ ꯆꯩ ꯈꯔꯁꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯗꯤꯖꯥꯏꯟ ꯑꯗꯨꯒ ꯍꯥꯡꯗꯤ ꯍꯥꯡꯉꯝꯃꯦ ꯑꯗꯣ ꯁꯟꯗꯦ ꯅꯨꯃꯤꯠꯅꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯡꯉꯝꯃꯣꯏꯗ꯭ꯔꯥ ꯈꯜꯂꯦ ꯑꯗꯣ ꯍꯥꯡꯗꯤ ꯍꯥꯡꯉꯝꯃꯦ. ꯁꯅꯥ ꯃꯃꯜ ꯇꯥꯕꯗ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯀꯌꯥꯅꯣ 71 ꯆꯠꯂꯧꯏ ꯍꯧꯖꯤꯛ ꯑꯗꯨꯒ ꯗꯤꯁꯀꯥꯎꯟꯗ 68 ꯀꯥꯏꯂꯥꯟ ꯖ꯭ꯋꯦꯂꯔꯤꯗ ꯁꯨꯝ ꯇꯥꯡꯕ ꯍꯦꯟꯒꯠꯂꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯡꯊꯔꯛꯇꯣꯏꯅꯣ ꯈꯪꯗꯦ. Ngasay V2 Market-dagi layrakpado sini sina aigi furit fazana utpa ngamdre maya talle fazana utpa talle aigi camera stand gadana kadai wai changraba khangde fazabra maya asige price kya adana layrakpado tangra hongra maya haibiro aidi पामे याना मचूर से अदुना लेसले लौसले होंबा होंबा खंगे अदुदगी ममागी से तल्ले अदुदे याना अचापोटी करिनो तो यार रे दुकान में कई जगह से बनोगे तो मखा ये होगा तो बना के अंदर भी लोग भी है नमस्ते सीनिया मतंग भी जोड़ा उन्हें tinggal si amo से लोग से जाके मैं viewers yang bi di loy ba paw yang bi ano mo viewers ka nati tagi video si loy ba paw yang bi ba viewers yang bi di channel subscribe to bi mo to mathang video da tinggal si bye bye